Hello, every good evening. Welcome to Manung Hutna. Manung Hutna में आपको पुताराम नुक्चगे. Yes, a very shocking incident. Exam hall manung दगे question paper amadi answer paper si loy namok side tham gra matung da exam hall manung da adum ba crime among khang ni thoyu se aduna angang sing na exam loy ba matung da makhoi gi extra matam happy day habi gi wahu amuk khakta wabagai the thok padum bathok dongni kaching district gi aduna maroina Hazik lai wafam se kari manam ki damakta lairiba satra miyoi singsina answer script lauthoba matung da segairaga adumba achauba scam am khak oiriba no Manipur da aduna yamna tangna thokpa thokdok singi manung da ngarang se khoi ge Council of Higher Secondary Education Manipur na lawba adumba class 12 ke exam hobu numit ni aduna apunba 31,530 students na exam appear to wa adum exam khakni aduna chhatra singi turning point oriba class 12 ki exam da tongan tongan ba khoi gi center cham ga tara taretani chingi district center kunthra ga mapani aduga khoi gi valley gi sarukta center apun boina 78 centers 117 centers ta piba adumba exam center maroina thoi bisi kakching district gi WABAGAI higher secondary school da thoki adumba thokdom khakni aduna hari ba thokdok si kari manam dagi horki angang singi anger angang jingi discipline angang jingi makhoi gi depression hayo singa mari leina bu wafam oigdawri bra aduga angang singna makhoina exam da unfair means to ba yad badagi exam gi hall manung dagi answer paper answer script lauthogo segai bi thokdok oibra natragana haiba thokdok singjigi masigi daita kana na pugodawri masigi daita si students sing na pugodawri bra parents sing na pugodawri bra natragana masi authority exam silliba langiba amadi lairiba Manipur gi security gi lairiba problem haiba mayam sina masigi chap chaba karamba masi responsible area oigdage haimba masigi achobo wahang sine aduna hojik khoi gi school da ngang singi lairik takpa amade khoi gi exam matam da khoi yam exam centric oisalakpa adugi fibam laibra jikse angang singa lairik taklakpa matam da masi discipline gi wafam si masi school da lairik suktak tak birak trabara natragana masi khoi gi angang singi hojik laiba exam gi pressure ni henman da gi exam manung da angang sing si amna violent olakpra natragana atopa lambi mu khakta angang sing na nisha saba hengalakpa drug abuse orakpa tongan tongan maram gi stress hengalakpa hairba mayam sina exam gi matam da angang sing si akoi chhatra sing si stress hengalakpa amadi tongan tongan makhal gi depression lakpajina maram oraga makhoina tongning makhal gi makhoina violent tawrabra haibo hang sine adobo luri bo hang di exam center amada magi protocol gi matugina chap chaba security management laigada loina na lairiba school dugi mafam dugi authority na ngaksen mangam drabra kari maram gi namta angang sing na violent oigedawre na adumba khoi gi thodok tholak ture haiba matamda mafam dure lairiba oja sing na control tawba ngamhaudabsina masigi chap chabu reason je kari no haiba wangsene aduna maroina ngasi gi topic WABAGAI episode a shocking examination incident. So joining us tonight Dr. Elangbam Iboyaima, member exam committee Council of Higher Secondary Education Manipur. Oza Iboyaima, a very good evening. Welcome to Manung Hutna. Taramukchage. Loinena, Oza Laishram Joy Khuman ni President All Manipur Recognized Private School Welfare Association. Oza Joy Bisu Taramukchage. Joining us to Thoudam Shyamjai, Secretary General DESAM. So I welcome all the guests on Manung Hutna. WABAGAI episode, a shocking examination incident. So randomly, I ahanbasi Satra ki represent tawriba Satra community ki represent tawriba I Shyamjai lakchage adru Shyamjai maruina khoi gi yengbu yabase adumba khoi gi question paper am answer script am khak segai ba Satra jingi adum yam violent orakba adu Satra community mayam am ki masigi yam achowa image am khak sonba aduna afaba Satra mayam khak leiri aduga yam hard work oiba yam na khoi honest oin exam thaba exam numit sida yam na make seng ilamba Satra mayam khak sulengoni tawrubu hajik Satra khara makhoi gi oiba demand amadi makhoi gi oiba agitation lakpa matamjida answer script mullaga segairaga khoi gi tongan ba khoi gi exam jida yawba irang di yawda ba mayam khak gi answer script segaira magi adugi tawdoni hajik lai wafam se aduna overall hajik lai wafam de angang singsi hajik ki kamaina tawga justify tawdori Satra gi sangsthana mana natragana angang singsi manai level singsi khoina defend tawdori bra aduga hajik angang singsi gi makhoi gi future na kari obi kari mot pibe hanbse Tarachari Oza Prem Dulane Nangasi, Linksing People Zani, Oza Joy, Amatika Konozer Oza, Dr. Elangbam Iboyaima, Oza Sika Konomuchari. Nasigi Impact TV Manung Hutna discussion sida thambiriba topic asi
ngarang wabagai higher secondary school da thokiba atugumlo yamna laibak thiba mangda changkhat ka daba khunai ama da tawroi daba machat amani haijaba tare oja masina wahogda oijaraga aran badu lali haibadgi damakta desamna lepchagani haibsina ahan thamjage aran bagi damakta ekhoina defend tawgadaba madumadi ekhoi oijararoi masima ahan boin thamjaraga ngarangi ekhoi ge wabagai higher secondary school sida class 12 examination thariba mafam asida ekhoi desamna phangjaba desamgi ground report desamna lokhat charubugi matung ina hairiba center asida apunba chhatra masing si chani ga kunga mari masida science stream gi oina chamaga humfutraga mathoi aduga arts stream gi oina chhatra yankhai ga humdoi punna chani ga kun mari sida absent ama oiraga ngarang present ogibsi chhatra chani ga kulhumdoi aduna hairiba chani ga kulhumdoi sina exam thaba haunabagi damakta exam center da changkraba matungda aikoina laujaba report ta oja singna exam asi matam thengthana conduct tawi habigi pauta jade oja singna adegdagi yengchinba chaliba mayam aduna ayetpa pi habigi pauta di adun haiba pause amata leitraga chhatra singna irang horulibagi maramse aduga tongan version mayam thokare matam ahenba hapiu yadabagi ni haiba masiguma mayam haiba thokleise masingarangi answer paper segai basigi mamang da karing bai khoi root cause khara di lairani ba ai khoi si ngarangi answer paper segari sina laiwong oiram ba ai laina oiram da ba ai laina di tongana lotlaga lairam gini ai khoi gi education sector sita soiriba atuga kari tawgada wali haibam council gi ngarangi exam asida answer paper segai ba si segai ba langna ba gi maram se kari oibe ai ba mi jeng dum dang thamjaram ge ja ai khoi gi quality education gi da makta DESAM amadi DESAM ga wakholon manaduna chaminaba oja mayam aduga guardians organization mayam amana pullaga ekoi chai gudingi ekoi hariba demand si tandana ekoi gi quality education lehenaba education sector da disturbance amada pb guna haiduna ekoi chali oja joy hoi oja ekoi gi oja ekoi da dum matam gi oina wakholok sing pb ba oja ngaktani aduna hariba ngarangi thogdo ose thogleiba si makoina tamiba school makoi si aikoina council dagi phangjaba reporter langmaidong higher secondary school gi mahiroi ngaktani haina aikoina report sida phangjai adu eragadi exam matam walingai session hek hobadagi chahi amagi lairik takadawasi karama mongda takhraga exam asida mahaki school adugi chhatra singdubu tharaga competitive exam sida yawhangani haidana thajilaklibano maduda makoina prepare ta hogdabra aduga fajana takadaba syllabus adu mapung phana takhogdabadagi hairiba school asigi mahiroi singchina irang si sagalaglibra haibisine haidi atopa school gi mahiroi sing hairiba irang sigumna amata thokte ngarangi aikoina phangjaba adu eragadi school hairiba school masida panjarba school asi khangnatana aikoigi school khudingmak sida aikoina tamgadorba takpi gadorba mahi masingi kanglonse niyom chumna taklibra haibaduni masina aikoigi midyang amakhani ngarangi thogdo si laknabagi aduga ngarangi thogdo sida leiriba mahiroi sing asida changyeng tongningnaktabagi aikoigi khunai sigi inkhalak leba mahiroi singda changyeng tobose kibagi machat nama laklabra masini desamna hangjening masi khunai ama leiragadi khunai du chawkhatnabagi damta khunai du bu mangda changsinnabagi damakta changyeng tobo ma changi mahaki punsigi mahaki chahi amagi syllabus tugi kayamugi amna khang hairage haidana changyeng toba parikha duda exam aduda akiwa poklaga exam aduda ahen matambo hapu bo hairabasu natragana tonganba pamdaba mak unfair means ama ekda sizinage haiba yadabagi damakta exam aduda akai toy tholakani hairagadi changyeng toba kiraba mahirosing puthokpa school oire desamna logjabad adu eragadi khunai asida changyeng khudingmaktugi singnaba adubu pakum piba ngamdragadi khunai du mutli haidana akang ai singna takpiba du aikogi khunai asida yawraklabra aikogi mahiroi singse changyeng tongningbagi changyeng tobagi apamba du mangkhrabra masima desamna thamjaba wafamni aduna ngarangi mahiroi sing asina hawrakliba makoigi chagalagliba irang asi atai kari ematagi natte makoida strict oiba examination se hainaraktre aikogi mahiroi sing sida yamna free and fair oiba examination yamna pitch oiba
कनागुम अमतन मखोइदे स्पून फीडिंग तौदबा एग्जामिनेशन से हैनरक्त्रे चाही खरगी ममांगदा लैरंबा अखोइगी एग्जामिनेशन सेंटर की अकोइबदा एग्जाम की मतमदा हियांग कुमहैदा अखोइगी खोंबान चेनबा मयाम अमना कोचेन चेलगा मतेंग पांगबा हि इनबा दुगुंबदु चप मानना अखोइगी मचा मना ओइबसिंगसिना एग्जाम सेंटर दुगी एग्जामिनेशन रूम दे फंगिबगा अकोइबदा स्कूल की सेंटर दुगी वाल दा कोइचा चटपा ओजा अहिबनी एगा आंसर इहलगा पिसनब होनब मसिगुम मयाम से लेपुरबा फना कुइना लेपुरबा अखोइगी मणिपुर की खुनाय सिगी अफबा युम्बिरेल खर पुथोनी हादना देसामना खंजरुरबा मतुंग सिदा हंदक चाही अमा निसिदा हेंगलकलिबा इंसिडेंट सिंग सेमा सिंग थिंगमद्रे तोंगान तोंगानबा ngaranggi exam simaktada desam gi oba thomi singna exam center kharada ikhoigi su chachai yamna ingna chikna arano pambai sijinadana exam thabra haidana yengba ikhoi su chachai council gi ayaba logjarga council na approval pibiraga aduba ikhoina chacharuba mafam sing ayambana yamna ka henna unfairment sijinabagi mami ude adubu jejet ama ani pairamba thengnabada invigilator da hajeraga invigilator na lokthonba madugi थौदोक्तु ngarang da khara thoi adubo hariba WABAGAI higher secondary school asida lairiba mahiroi sing asidi makhoi gi chahi amagi tamgada ba mahi masinje suktam maktam dana exam center sida changabra si aduga masidam khwaidagi maru oiridi ngarang gi subject asida exam thariba mahiroi chani ga kulhumdoi asida chani kulhumdoi maksina hariba mob sida saugalamgani habidi de samna ju lojadi मियोय खरख महिरोय खरख खंगना हारिबा इरांग सि सागलकलगा यामना चुमना इजय हाइना खंजरिबा आइदी यामना वाना चही अमा तमजरकपा तांजनजरकपा ओजाना तालकपदु इजरिनी हाइदना इरिबा सिंग असिगी आंसर पेपर्स यावना मुल्लगा सेगाइबा मांग ताखनबा मई थाबा आंसर पेपर दगी हेंदोक्तना मसागी एमिट कार्ड फावबो सेगाइरगा लंथोमबगी कोइ फोटो फुटेज मयाम अमा सोशल मीडिया दा कोइ उबो फंगजरे अदुना ताकपदी हारिबा मियोय खरा कक्सिना मरम ओइरगा सेंटर सिदा लैरिबा महिरोय सिंग असिगी सेंटर सिदा तारिबा महिरोय मखा मसाना हाइजना इरिबा सिंग खंगजना इरिबा खरा खक इरगा सु खंगजना इरिबा सिंग दुदी मखोगी लाइबक्सिना कमदौ बताय मसिमा मीडियम अमनि अदुगा मुसु महिरोय सिंग दुदा मु येंगोरे हारगना ngaranggi incident adu thokra kanda महिरोय अमतना सोशल मीडिया दा appeal amta tarokte aigi che chegai bi ganu aidi pass to hon bio aidi chumna ijabani chinga si fawda video amata ude statement amta ujade aduna tapdi mahiroi chani ga kulum doi makse che chegai bi yaudra so aran ba loin mak tawra bra sini mahiroi amata insu lawbom thoye ja asugi amba mahiroi chi gi marakta aigi di che chegai bi ganu mun bi ganu aigi di makoina mullaga chegai bi gi bani aigi di pass to hon ga da bani haibagi wafam ama bawo mahiroi singdagi pukhalakti Okay, Shyamjai Shwai is the Hazik Toy incident that voluntarily involves the students. Masi exam the Makoji Hazik Chataga Doriba exam, Pangtok Doriba Mahata examining Makoji totally Moji Bart over Matokabra, Nataka second chance people Matokabra Hazikly films it up. The same body Oja Ekoishi Chairak Mamatoktai. Chairak she Chatarak River Lakadoriba Matangi subjecting examination sing Chidi. The Sangi Makai Pamjabadi high incident sida Mapung in Haking and a Chenariba Mahiroi Singh Masimadi Akamari Lenaba Department Education Department Aduga Council the COHSEM the Queen Hygienic was Makoish the exam Tahan Davana Chungani Masima de Sangi Wakaloni. Okay. Karigumap subject Kudimaki Nuntigi Oina Chatnabi Amoina High Riba Tabak Torumse Sum Taura Agadi. The Roy hiding isolated. Hariba mentality je masi gi wakalon che chelak lagadi masi gi wakalon che kwaidagi sathiba aikogi khunai amabu sinabagi maru hunba adugum laba wakalon aduna wakalon che puraga chatliba makoisina higher education da amuk changnaba honarpada higher education da na hena cheksalak pa yai natragana laithokhibe yai tambangamdi adumbu cheksalak nabagi damakta quality education lainagi dangda desam namadi desam wakalon manaba lupsingna chacharibanina Chekshilak lagadi higher education examination the Sumasidagi Henba Akai to Tolapaya I have said the Sangi Tajabani Maramaduna Hariba Generiba Masida Generiba Mahiroi Katang the Swahijai Mapa Masigi security personnel sing Mo Amalapum the Kamdon control to Wani Haidana
maduda lairiba security personnel sing makoi dusu yamna section na yengba ma changi adana council na COHSEM na inquiry committee am athu matam da sembi ba education department na sembi raga su aduga chenari ba khuding mahiro sing adu tanatana center adugi security personnel sing phawba yauna inquiry fajana tawbiraga matik chaba chairak phangan biu adu bo hari bangarang incident da mapung ina chenaba sing di kari ma khangbiraga di makoi dudi makha ta ba examination da sei ama ani na ahum phawba makoi je exam tha bi ya handabagi chairak je pira kanda khunai sigi mathang tin janga ka dawa khara dai di kan mangam gani hapse ahan bagi oina DESAM ma kai dai thamjari okay ojai boy malak sage ki khata rak puse aduna ojai maru oina adum crime am khak commit tawgraba adum satra group am khak hajik phawba akoi gi council gi authority market gi thidok pirabra haiba ngang sing ji hajik se makoi ji identify taw ngam birabra identify tawba ngamdaba targana masi authority gi aswebene haidoira authority gi aswan mane haidoira adu natragane any political pressure leibra social pressure adum balaibra angang sing hajik puthokpa ngamdaba targadi puthok pirapa kari fibam lei hajik se thank you very much masi hajadri mangda kenako samjai ahan bada koina council nama na parkham tawna bona bada tawjari ba pot mayam je koi khamina banu aine wi damak kitang koi ge jazwai chu yaubiri matam prong ta prakha apha tawna bona bada kum chu chinaw phami nei he asi da dum involved tawduna leiba koi ngaktani adana koina tawjari basi leiriba miyam punamukta koina parikha ama tawnabi honabada leijariba porse parikha center hojik haibi gre parikha center se koida sam 38 ni singda koi 39 ama valley da 78 ama sidesh da koina parikha se tawnabi honabada many rounds of examination committee phammi ada koina lowum batamda center se valley dadi college sing si parikha yamna kungna tawbani semester parikha mayam sigi kumsi dagi di college sing da higher secondary parikha se tawdana satra college satra sing laila su tambada kaiba piba si khara fanaba higher secondary sing si loktho si college sing si adana higher secondary hakta tawro se na ana WABAGAI gi center se Polsa college da pirambane akum bawda atakum city Polsa college da kitang nak WABAGAI higher secondary is da thamasi edana tawba ada parikha kuding maki parikha chongna bona bada du mangda khoina invigilator ga mayam si haptri da koi OC adai supervising officer mayam si hapaga ade apun meeting si character we parikha da tawdo parikha ma conduct tawda kari tawgadagi haibe mayam sanjal lanjan tawro matungda koina moida supervisor gi singda SO singda OC singda ade flying squad da ade invigilator da law enforcement instruction ji tongan instruction ko bi instruction ji matung ina parikha ma hai khau from daida koina normally SO na noma natraga nini wali da man tagado center si chalaga yengani koi gi am sensitive area oibra oidabra haibina singbasi mahana center to ga munna masakhang na bona gani OC duga maga in coordination parikha conduct domina ba yana ba mayama tawrani adu matung da parikha numit si da koina parikha hawda numit si da ni hojige supervisor SO sinatana kanamtana koi mobile phone paibi yaroi parikha center se ladi adana parikha hodrige bimang pung amagi mamangda questions se police station dagi sala collect ogane pung ama adi mamangda di adi my center yorba kanda punghai ama gi mamangda hangba yadi hana di 45 minute tawrami oiti laiba no boyawon mayam sina koi punghai ama gi mamangda question si segai be yaroi haidana police station dagi koina lower kumatam da su koi time stamp da photo namakani only yeso dugi
mobile khakta police station da loram da police station da lerami film show gi lerami ba position adagi police station da gi koi da issue certificate adna police da leramba madu dil tori ba officer duna certificate ma pirakani ma gi knowledge da packet si pu re have do adai packet si hangam dai pungai mata ngair kanda amuk opening certificate amai haidana ama osina fill up tor kanda koi sai SO adagi OC adagi leriba AOC natraga SI adu mi ani ahum jana soi hana toraga packet si hangani packet hangwa matamda ekoi video lowi time stamp da video si amdra minute mari manga logani hairiba masimak am thuna somda council da thagida sumaina tawra matung da koina parikha si haugadoba minute tara walinge da ayam center da koina warning pi angang ji center da loina sangi na bain adi matung da question si hangdok matam da mayam yahon be ade eso adagi OC AOC natraga moigi khara expert ba supervising invigilator madu toro question ji koi masing thigani te yaholoi question ka sugarity question jan distribute togani adagi minute manga da ngaira kanda koina SI sing da question ji yanthona bagi ready da ne mama minute manga yo mang da koi question amo hoba mapan thonde adi SI hindu pare kanda final bell hek bi baga room da smani ye lalaga question ji aremada salhangi da na ban adagi matung in number salaga question ji kana mangang thing mana traga option besi question lem ko yaro gadi madu sat koi SO do na supervising officer isna paisal laga thamgani question ji kana amtana sokki be adana my custody da thamgani kerimba option oi ba na traga thing ba yaro su sumaina koi prakasi conduct obani aduga ngarang mukta da koi examination sida examination committee ki member ayam as yauji principal weriba the college da natraga university da my member mayam se my duty level report oi banina koi retired to erba ama ni natana tai chat sangde ai mak koi secretary chairman koi khanaraga chairman na kara sensitive oi john yang popirum chalage ade secretary na somda Balis West side karama ngamba area khasat paina challi koi parikha loi ba pho ngama tawa da hanra pa matam da kumsi di karim photo na amata thoktri ne hainara maga koi halle matam adu ba da center sagi hauji thok incident si pau ta de ada yum yor matung bungama makai yor pa dai di chairman of pres management ta sumba photo na am thu okay oda thoi ba thok dok che exactly pung kya dan oda wabagai high secondary thok bi akoina ge osina pire report se osina masi report akoi ngarang ngai ba yam thegi ma ju irang do na pi bangam da even namaga ba pi na ba my mission kari loi duai ramina pilot na ma khutna okay tentative chalok pu hai bi chalok pa si man tharai ji pung amaga minute tara hai okay pung amaga minute tara broad daylight thok pa du ma thok dom khak ni aduna haji angang jing identify to ngam bi ra ji authority ki mai ke de adu hoju phawdi masi ngamdi haibadi si porsi khoi ki council ki ta council da garang khoi council ki officer sing pung mapan tara de ole somdagi factual report ma sum ngai bada adu masi pung taruk mo dai da phangba osirgeri lakpa report ni adi matung da police tagi kari dagi moina crime mayam min bol to report si awramina moina kanan matat sumasi fix to bogi port leitriba ade khoina su masi chief minister da ade higher authority ade sing da pi ro report mo wenna final decision ji moina longno moi mo kut legre ngasimak kaksing center district ki ESP masamak se da meeting tawraga sai moi
makha taba kana no responsibility fix tawdori haibasi sim zulai re desam gi maike de gi masde de mara leiba chenari ba myoi sing angang sing chhatra sing si defend tawroi aran bodu adum puthokani haibi wafum thamure ado department gi maike de gi concrete action je kari no hajik leibiri concrete action je ai haijari basini hoji moi de lakwa OC gi report siman natana police tagi kari tagi moina hoi bobadi khoi gi ai wena luxury ai wena dim si phangri auti meeting ga taw base jalam da dai bauda hojida somda meeting loi salle khusalle hai center si hongadra leihidra haibir sing basi masi WABAGAI government lawra da ni council gi mat wang mad leigre adana ta senwen thoi ji pung tara ga min tara da thoi haibani lai basi parikha si apung amaga min tara sida parikha si complete loire loiraga moina pek tawdana trang da haptana khotan tawr matung da hauji student singji thokra matung da mo pomoina singhlak bane potse aduga trang da yauri ba potse tugai ba mai thado pa da kayam se sagai ba edit document moina pangmu ekon hoi urip sini smaina tugai pokai ba mayam tawre aduna makhata basidi hauji crime si kana responsible boy gadau no haibasi police tagi laktra gadi okay hai before the CCTV footage ki kudong jabzu leitabro jajik se madu loina mak yamna santi hoina loisalabgi nuai ba leiri da kaudana thoki por manina adana madu gi porsi amata hosfoge ne de koi da phangdi haiba tar okay policing gadi basi gi sabsaba report leira mane khali SP masamang na garang dagi SP additional SP yang police station gi OC moi myam ngarang dagi no torai ni ta sengba wang jimak moi da lakado banina moi gi masi moi gi preparation da leramani koi council dadi sab chaw si report si phangdri hayeng pa kanda desamna haibiri basimak koi yam thagat chei maramdi mara lebi di dandi phangbata datra satro ero moero aduga satra Saniga kulhumdoi sigi punsidi akoina mangdanaba asai parikhai kandak rule gi matungena enik leiramba phibam amada akoi matamama onamak sigi loirba tundo ngarang ge thorok sigi de khoi bar lorokane okay jaduga hairi bangang jing jajik se identify tawre for example adu makhoi si makhata na makhoi ji masagi future semba career sem no bidamakta makhoi second chance bi yabagi authority ki maike de adum bagi any kind of akhoi relaxable oiba area labor kamai yeng be doi adu di khoina lakadori sing asai gi khoi 2024 gi prevention of malpractices masi su masi tawdana bagi damakta khoi semar ba ek amani eksi makhada lakini hojumaki de khoina aseng basing de kanada fix tawado no haibisi khangdana WABAGAI lodri bagi wa okay aduga da makhata na sumba thodom khak tholakpa angang jing da sumba yamna behavior misconduct goiba sumba thodok wathok mayam khak chhatra jing tholakpa je mase khoi gi system gi policy gi khoi education system ji soyebagi achauba example khak oibra angang jing da discipline walakpa angang jing da makhoina tawgadaba makhoi gi school gari ba college kari be chhatra mo gi makoina tawum thobo thobok torokta vandalism gi adum ba koi procedure ung khak chatharak ba ala makoi gi any kind of protest na taba sina protest ki mahutta masina democracy gi wang mod chatpa adum ba akoi gi yamna violent hoy ba thodok athok lak bu da sai oi sina angang jing gi mentality ji kamaina lak bano hai bu gi chorok bu kari mod bibiding madu swai ji ge hai bu di akoi council na tawjari bse parikha conduct to asai akhoi isam na suyam hai gre parikha school sing da kari parikha thaba lakpa na taba natra parikha ki ba yaur bra hai se hangai question me am lei amadadi masi porse akhoi na khumba da di lai ba do hypothesis amadi pihom thoi akhoi left na council left na akhoi kano tori akhoi ji senior oiraga su si funding badagi involved tawri si COHSEM na ibama Manipur da polk badagi adu involved of block mani adana khoi parikha gi examination system ji fagat na bhawan bada makhal gi national level da tawri ba examination si ga manana ba koi workshop ya tawdana khotana yam kanna council ji hona jab por amani
one of the best boards or council oinaba ada ngasai learning outcomes the school dagi lakadaba akoina putting yalu yada like tambi vibes school gi Manipuri school education gi collegiate education gi departments gi port oiba okay schools in the sang akoina par like angang sumaina like tambi hu sumain tau follow and higher way abagi porti adu di department gi port nina adu gi namudda tongan officers mayam laigare adaga akoina sum ujaba apprehension khara hai batare Manipur se oza se yam wat pumale Morena government gi school singchat in terms of thousands what pumale they transfer and posting sida somewhere koi Impali area sing sida school si sat oza si surplus way somewhere sai isa samjana hai do amidong si lecturers soon leja lai je koi wangamani ko wangamani soon later kanan tambirang mani simasu aru porama boiba ade khoina amuksu chingna basu lai angang si nausake IDP sing marak ta suyaupra leiram gadra satra sing thina like tamba phangdaba yarom gadra or natra khudong chaw mayam mangjaw satri yarom gadra adu parikha da di khoi adu di engda di yati natra parikha lawri parikha sidi matam matam dugi syllabus tu sanabam makal gi khoi pire pa criteria mayam sigi manungda moi gi knowledge du leirabra leitraga di fail we doini maramdi moi se khoi na jati gi yumbi ni hairi base sengba paba yumbi oiroi doine mana khoi na proper education du pi bangam draga di adaga masisu sidi khoi council gi wang ma di leiba school ma me school da class fajana tambiri bra tambitar ba ka hai se khoi yam kan di hone hana torom badagi khare na fana ba ne adana kum dagi parikha singsi tawdri mamang da January tha da loina mak practical loishalo by the latest by 31st of January every year akoina parikha loiram tung da practical to bise hana mang da to bisna chuma mane na si kan yam lei about 11 and 12 pani ade 11 gi parikha da khara hena akoina phagatna ba improve to exams makhal na pangthoi basi oja joy masi pharam gane khal akoina chatna council gi representative saying official sing chatna yeng bada nan tang tara tuk hau parikha je very much improved examination ladies supervisor adana teaching baugi adagi laiba madu area da di council na control to ngambi ko wedre ai ozazu da sasar ge dugi area da ozazu ni hena kambi okay ozazu yaji ozazu thambire maroi na koi ge ozazu boy thambire se haziki area du ni ozazu ge area ne habne aduna angang jing je hazik maroi na jik lai se hazik discipline wale moral education wala pagi achobo school gi masigi living example amkha angang jing chhatra jing da achobo mim kak ta sale exam honung de ge answer script segai bagi adugi will am kak lakuse angang jing da moral education wale angang da discipline je totally collapse oi re habne aduna school jing na yam ba hazik se khoi gi exams and marks de hena focus tawra angang gi education maroi ba moral education hazik in thamjagi ba aduga angang gi discipline ge high be area jing je loina mak skip tawra marks and exam do in focus tawgi area do oidore angang jing na sigi level phawba wild we khalak violent we khalak ngamak pagi kirakta ba makhoi masada hai myam je oda kamain thamining prem sigi matang da sulaksege aduga maruina akoi hojik si hongsing simuk thoiba problem sing sigi horak phom ai hapet chorapom highlight am tang tujaram ke akoi taseng na hairagadi akhoi Manipur gi examination system se from the last many decades akoi yamna phajada ba education gi mas akoi exam gi masak ama akoi udun leiru badagi sam kana gumba lebak sibun khijaba akoi lanai luf karna kan hona jadana exam sigi aphajaba masak ama leinana ba amadi quality level education the base toba adum laba khunai ama da hingba myoi sing puthokna na bagi damakta tongan tongan be education sida hena cho focus sama pir kanda akoi gi examination gi leiramba mawong si khar khongtor aga hena school singda takpi tambi bagi kanglun sida hena phajaba takpi akoi gi teaching learning process kaya ma apply tong na bagi damakta akoi
tonga tonga lup kaya am kan hona jara kanda akhoi matamum da leramba exam gi machat gi khara phagal aga yamna fajaba exam gi mawung ama akhoi lakpa urama bane adubu akhoi covid ki laktringi gi mamang sahi ama ani haitare ko asigi mamang swaidigi akhoi gi manipur da examination gi machat si yamna totally akhoi amuk hanagi film duda maning handar akanda hena sathiba exam gi machat ama akhoi lakpa ugre ana hairiba la iba mayam sing si kanai digi karmaina la ino haidana akhoi su as a educator adi hairiba field sida hairiba sector se leirubana maram kan akhoi jam nai nejai maram di akhoi gi teaching learning process sida soirabra natragana tongan ba government gi policy kaya mana masi namdana ohelakpra natragana khunai da la iba chaos khunai thoiba tong problem yam sing sina akhoi gi khunai gi akhoi gi miam sing sida pirak ba impact tu ohelakpra ka haibasi akhoi am kana akhoi adum nei na je maram di akhoi kanuna RT na piriba akhoi sahi magi instruction days hai tari ko like takpi tambi bagi matam si akhoi 217 days si compulsory akhoi masi oigadabane adu manipur gi tongan bi issue mayam ma adi tongan thoiba thodong mayam sing sina angang sing sida laik tambagi matam se akhoi si for example nomaizing yang sahi magi nomaizing 53 gumba nomaizing lebene adigi tongan ba akhoi gi suti mayam ma si mayam si khaido khrakanda adigi akhoi tambangam da ba thodok mayam na manipur ohelakpa mayam gi education pi ba sai theng asu mayam si khaido khrakanda only yamna na yam haidare 150 days ka yamna phangba asina maram oirakanda akhoi takpi tambi bagi matam si phangdrabani na angang singsida akhoi na sahi magi academy iyada pigadaba examination gi magi matam natrag mawon pigadaba knowledge se pibu wat ban maram oirakanda angang singsida masigumba unfair adi malpractice ki oiba posi namdana masi ohelakpra ka hebasi tonga wang mayam lae aduna masi lakra matungda amuk akhoi 2019-20 swaidagi di covid ki achapa akhoi worldwide ina prithvi pumbagi achoba sai kheng ama lakre masi lakra matungdagi di akhoi parikha sungtha thadna akhoi promotion piba examination yaw masina angang sing sida tam impact ama pi gre o akhoi lek kan parikha thadra su akhoi promotion piba haibagi mokhoida angang sing sida leiram ba hotna janing ba kaya amusu masi totally akoida kaya divert togi bhai tare asina maram orakanda akoida yamna easy going angang si yamna lek tan mi ba akoi school going children si yamna easy going ama akoida mogi mind si phone gare matung dagi di akoi masida base orakanda by taking opportunity of this covid-19 ki pandemic sida opportunity long na kanda angang mayam ma parikha lai thuk na bagi dam bakta wanom na ba daga hai na ba ani to section dagi hai ba hong na khare society si adu sigi amuk acho problem leading ashidam handak 2023 dagi hogi ba ekhoi gi conflict sin mar mor kanda angang sing sida pura free hand thado khare education se karino hai ba khangda ba examination si magun karino khangda ba akhoi di kan leba ki damukta iriba ki damukta adu tawrabani adha tawrabani aduna mi gi na adu tawi akhoi gi su exam set free thaga dabani angang sin siningo bol silambi yaga dabani masida kari gumla tawroi ka haba tonga ba leba si gun sibi ba haigadra daga kunai sibu kanana bu honna bi ba mayam ma kunai sina kona masida lakada impact masigi mangsa ma mayam dudi ikan khalogdana asu pressure kayam su akhoi society se lakba hogre asina maram orakanda masagi school going children sing sida laik paning daba parikha da yamna easy li parikha ja thaba ya ba karimo pressure mana da karimo na koina ba threat mana exam si lai thon ba ya ba gi lambi amati na rakanda okay other idino jaja maruna 2020 ga 6th ne haji class 12 ke exam tori je aduna 2019 20 dagi de koi covid ke pandemic la khare 20 dagi whole throughout this 5 years ha bidare chahi manga je koi gi lan ga covid ka ani je mix up toraga haji class 12 thar je matam tu da ma na ga do je class 7 ne ba ko adun class 7 and class 12 pau je larik tamak ta bi achowa issue khak lai re makoi da moral education walak tare yam chaw gap
ꯑꯃ ꯂꯩꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯕ ꯃꯐꯝꯗꯤ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯛ ꯊꯣꯛꯂꯛꯑꯦ ꯁꯤꯒꯨꯝꯕ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯠ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ criminal over egg tokre aduna hojik angang jingsi makhoi da punishment piba mathok tagdo punishment jina hen relevant or ko yabagi adugi lambi am khak lak pasu yari angang jingsi punishment piba dagi angang jingsi atop lambi da aran lambi da salak dagi manipur da hen chi answer script segai bagi hen tamthiba thodok sing tholok yabagi area du ju dum akoina udaba yadaba area khram ju lei maramdi chahi manga je class ne class 12 pau je like se tamakta dana makhoi education gi system je totally makhoi da phajana akhoi urakta dagi angang jing gi sumba ek am khak tawre aduna hajik live wafam de hajik angang jing ji gi makhoi gi career angang jing ji gi makhoi ji counseling tawba mathok ta bagi adugi area am khak su leiri aduna adai wai du da oina focus tawi okay aduna hojik masigi saitheng mayam lakhra matungda ngasi thoiba masi madugi result kaya amu su yorum mo haingai lite na ai thamjabani ko aduna hojik ti akhoi 20 hojik taseng harga 2023 dagi thokiba adum irang sing adu hojik ti 2026 ki exam lawa swai sidadi akhoi irang si sahi amani sa khara khara pharak padong na akhoi ure adi akhoi leile su tambada su hanagi leremiba ꯑꯩꯈꯣꯏꯒꯤ ꯃꯆꯠꯇꯨꯗ ꯈꯔ ꯈꯔ ꯍꯟꯖꯤꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯅꯤꯡꯊꯤꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯌꯥꯕ ꯃꯇꯝ ꯑꯃꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯪꯕ ꯍꯧꯔꯕꯅꯦꯕ ꯕꯥꯏ 2025ꯗꯒꯤꯅ ꯉꯁꯤꯐꯥꯎ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ 25ꯇ 12 ꯇꯝꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕ ꯑꯦꯛꯖꯥꯝꯗ 26 ꯇꯧꯖꯕꯒꯤ ꯋꯥꯅꯦꯕ ꯑꯗꯨꯅ ꯁꯤꯗꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯃꯈꯣꯏꯗ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯣꯔꯁ ꯂꯣꯏꯁꯤꯟꯅꯗꯅ ꯑꯗꯒꯤ ꯁ꯭ꯀꯨꯜꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯃꯊꯧꯁꯤꯡꯗꯤ ꯑꯌꯥꯝꯕ ꯂꯣꯏꯅ ꯇꯧꯅꯔꯕ ꯃꯇꯝꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ इकंग खंगौदना अखोइना मणिपुर अमुक्ता थोखिद्रिबा थौदु अमखक हंदक थोलकबसे मसी यम लेबक थी अदु मतंग सोइदा इना खसितंग थमजनि वफमसी अखोइ लाइरिक तंबा मतमदा ख्वाइदगी मरु ओइबा अखोइ पिलर अहुंगक चंगी अहनबदा स्कूल हाइबमा अंगांग अमा सेमनो होनबा मतमदा अनि सुबदा ओजा अहुम सुबदा पेरेंट्स याम लेबक थीबसे अखोइगी पेरेंट्स सिंगसे ngasi angang singsida asengba parents amagi lohum thokpa daita se lodabadong ure ngasi mak thoiba thogdo wathok sida parents ki influence hormo hengai leite maramdi kaino haimatamda parikha thabal lakku matamda angang singse makoina yam cheksinna angang sing yam nushina parikha se tharaga macha se soidana bu khone asumaina honariba sumaina lairik tamingai matamda ai isana kari kari subject kari sondhari kari kamai to school gi authority sing ko unadana ningthina angang sing du ningthina semong gadaba do exam matam khabda angang sing se makhoi ni hena khanjil la kanda angang sing sida exam da kari gumba posak ama moina tongning bada toba phangdaba posak ama lakpa matam da mama mapas yauna encourage or kanda angang si crime to hunbagi adu machat ama khak akoina hauji uba phange okay dadi ai atopa wafam jing lak tringai da ai wafam tang lak jawge makha ta ai second round lak na tawjage an mi round je matang je lotion bai gi ayaba lawjage aduna ai akot bagi wafam jide maroi na hajik angang jing ji responsible area je hajik parents na pugdori bra teachers pudoira authority na pudoira hajik laiba adum natragana koi state ke laiba koi social issues me amjina angang jing ji si film de york pani habda adai idur kananu responsible pugam masi responsible pugdori posidi akoi khudimak ki impact ki leire togodubo school tamiba angang amana masi fawbagi mangonda laiba magi tension maonda lei laiba magi kari haitare magi exe masi madi yamtini henmalle aduna masi matungda masugumba thodokse tobu yadanaba exemplary oiba akoi karigum port kharadi akoi authority na tohum thoi hena khali maramdi masigi posina akoi na karigumba prevention oiba posak amakhak sira akoi exemplary oiba makoi punishment oi punishment yam so punishment na tragasu tobu yade asugum pose tobu yade haiba port amakhak khangna nabagi damakta authority sing na hoji the Manipur prevention of malpractice in high school living certificate and the higher secondary examination 2024 akoi na pass toriba exe masigi makhada angang singsina ka hen ba thabak akoi gi kari haida to makoi na tawroi da thabak kharada hena yam degree of makoi gi action khara toru base masigi da maktadi akoi kari guma punishment amadi tawraka na masigum ba se tobu yadi habado tungda horiba na satra na haron singda mase para ama tambi ba mathutai habisu matang ai thamsake